ꯁꯣꯝꯗꯅ ꯃꯦꯝꯆꯥꯅ ꯏꯕꯦꯝꯃ ꯏꯃꯧꯕꯨ ꯉꯥ ꯊꯣꯡꯕ ꯍꯩꯕ꯭ꯔꯣ? ꯏꯃꯥ ꯊꯣꯡꯉꯨꯔꯣ? ꯇꯣꯟꯅ ꯏꯃꯥ ꯍꯩꯌꯦ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ꯫ ꯃꯦꯝꯆꯥꯅ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯍꯦꯟꯖꯥꯡ ꯁꯦꯝꯕꯤꯔꯛꯀꯦ꯫ ꯇꯣꯟꯅ ꯏꯃꯥ ꯌꯥꯔꯅꯤꯌꯦ꯫ ꯃꯦꯝꯆꯥꯅ ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯧꯇꯣꯟ ꯂꯥꯛꯂꯀꯥꯟꯗ ꯅꯆꯤꯟ ꯏꯅꯥꯎ ꯊꯣꯡꯃꯤꯟꯅꯧ, ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯏꯃꯥꯁꯨ ꯀꯩꯁꯨ ꯁꯣꯟꯗ꯭ꯔꯤ, ꯏꯃꯧꯗ ꯂꯣꯏꯅ ꯇꯧꯍꯟ ꯌꯥꯄꯣꯟꯇꯦ꯫ ꯅꯣꯏ ꯇꯥꯃꯣꯒꯤ ꯀꯣꯐꯤ ꯁꯦꯝꯈ꯭ꯔꯕꯣ? ꯄꯤꯔꯨꯔꯕꯣ? ꯇꯣꯟꯅ ꯂꯩꯍꯧꯗꯤ ꯏꯃꯥ꯫ ꯃꯦꯝꯆꯥꯅ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯆꯠꯂꯝꯃꯅꯤ, ꯑꯗꯨꯏꯗꯤ ꯀꯣꯟꯅ ꯊꯛꯆꯔꯅꯤ, ꯃꯥꯗꯤ ꯀꯣꯐꯤ ꯊꯛꯄꯅꯤ, ꯑꯇꯣꯟꯕꯅ ꯆꯉꯥꯡ, ꯅꯄꯥꯒ ꯑꯩꯒꯅ ꯆꯥꯉꯧ, ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯕꯁꯦ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯇꯣꯟꯅ ꯍꯣꯏ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯅꯥꯎꯗ ꯆꯥꯉꯧ ꯄꯤꯔꯝꯃꯦ꯫ ꯃꯦꯝꯆꯥꯅ ꯍꯣꯏꯗ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯥ ꯁꯨꯝ ꯄꯥꯝꯕ ꯋꯥꯠꯄꯅꯤ, ꯊꯛꯄꯨꯗꯤ ꯊꯛꯄꯅꯤ꯫ ꯖꯦꯛꯀꯤ ꯏꯁꯧꯗꯨ ꯍꯧꯔꯛꯏ꯫ ꯍꯩꯖꯔꯣꯏ ꯃꯥꯟꯕꯤꯌꯥ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯦ? ꯃꯤ ꯑꯣꯏꯔꯣꯏ ꯅꯪ, ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯔꯤꯜꯅ ꯇꯜꯂꯤꯕ ꯐꯣꯔꯦꯅꯔꯒꯁꯨ ꯄꯥꯝꯃꯤꯌꯦ꯫ ꯖꯦꯀꯣꯕꯁꯨ ꯇꯟꯖꯥꯗꯨꯗ ꯄꯣꯠ ꯆꯩ ꯋꯥꯏꯔꯨꯕ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯀ꯭ꯋꯥꯛꯅ ꯑꯃꯨꯛ ꯈꯣꯡꯉꯛꯑꯕꯣ? ꯇꯨꯝꯒꯦ ꯇꯨꯝꯁꯅꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯀꯤꯆꯟꯗ ꯃꯃꯥꯅ ꯏꯕꯦꯝꯃ ꯅꯣꯏ ꯇꯥꯃꯣ ꯂꯥꯛꯑꯦ, ꯀꯣꯐꯤꯗꯨ ꯍꯥꯟꯅ ꯄꯤꯔꯨꯔꯣ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯏꯁꯧ ꯌꯥꯝ ꯀꯟꯕꯅꯤꯀꯣ꯫ ꯇꯣꯟꯅ ꯍꯣꯏ ꯏꯃꯥ ꯑꯩ ꯄꯤꯔꯨꯈꯤꯒꯦ꯫ ꯇꯣꯟ ꯊꯣꯔꯛꯏ꯫ ꯇꯥꯃꯣ ꯀꯣꯐꯤ꯫ ꯖꯦꯀꯣꯕꯅ ꯀꯥꯗ ꯄꯨꯁꯤꯜꯂꯝꯃꯣ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯇꯣꯟ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯖꯦꯛꯅ ꯏꯁ ꯑꯔꯣꯟ ꯑꯊꯨꯞꯀ ꯌꯥꯝ ꯇꯧꯏꯗ꯫ ꯖꯦꯀꯣꯕꯅ ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦꯀꯣ꯫ ꯖꯦꯀꯣꯕ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯇꯣꯟꯅ ꯇꯥꯃꯣ ꯀꯩ? ꯖꯦꯀꯣꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯒꯣꯗ꯭ꯔꯦꯖꯇꯒꯤ ꯄꯣꯠ ꯑꯃ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯇꯣꯟꯗ ꯃꯤꯠ ꯑꯝꯇ ꯎꯏꯁꯜꯂꯣ꯫ ꯇꯣꯟ ꯃꯃꯤꯠ ꯎꯏꯁꯜꯂꯤ꯫ ꯖꯦꯀꯣꯕꯅ ꯁꯅꯥꯒꯤ ꯈꯔ ꯆꯥꯎꯕ ꯂꯤꯛ ꯑꯃ ꯁꯤꯕꯤ꯫ ꯇꯣꯟ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯂꯒ ꯃꯈꯨꯠꯇꯨꯅ ꯂꯤꯛꯇꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ, ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ꯫ ꯇꯥꯃꯣ꯫ ꯖꯦꯀꯣꯕꯅ ꯑꯩꯅ ꯏꯃꯥꯗ ꯂꯤꯛ ꯁꯥꯔꯨꯔꯅꯨ, ꯑꯩꯅ ꯁꯥꯈ꯭ꯔꯦ ꯍꯥꯏꯈꯤꯕꯅꯦ, ꯏꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯏ꯫ ꯁꯦ ꯍꯥꯟꯅꯩꯁꯦ ꯂꯧꯊꯣꯛꯑꯣ, ꯁꯤꯗꯩꯗꯤ ꯁꯅꯥ ꯅꯠꯇꯅ ꯑꯔꯨꯞꯄ ꯀꯩꯀꯥ ꯑꯝꯇ ꯁꯤꯍꯜꯂꯣ, ꯐꯖꯔꯕ ꯁꯛꯇꯝꯗꯨꯗ ꯁꯅꯥ ꯉꯥꯛꯇꯅ ꯂꯩꯇꯦꯡꯗꯣꯏꯅꯤ꯫ ꯖꯦꯀꯣꯕꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯟ ꯀꯞꯄꯤ꯫ ꯖꯦꯀꯣꯕꯅ ꯇꯣꯟ ꯀꯞꯀꯅꯨ, ꯀꯞꯄꯩ ꯃꯇꯝ ꯅꯠꯇꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯃꯥ ꯍꯣꯏ ꯂꯥꯛꯅꯔꯅꯤ, ꯁꯦ ꯀꯞꯅꯨꯁꯦ꯫ ꯇꯣꯟ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯇꯥꯃꯣ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯁꯣꯝꯗꯅ ꯔꯣꯖꯔ ꯍꯣꯏꯁꯨ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯗꯨꯅ ꯌꯦꯟ ꯂꯩꯕ ꯆꯠꯈꯤ꯫ ꯂꯤꯟꯊꯣꯏꯅ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ, ꯉꯥ ꯑꯁꯦꯝꯕꯗꯨ ꯑꯇꯥꯎꯕꯒꯤꯁꯨ ꯂꯩꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯐꯣꯟ ꯊꯅꯝꯃ ꯖꯥꯠꯂꯥ? ꯂꯤꯟꯊꯣꯏꯅ ꯈꯪꯗꯦꯅꯦ ꯑꯩꯕꯣ, ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯂꯤꯟꯊꯣꯏ ꯀꯤꯆꯟꯗꯒꯤ ꯊꯣꯔꯛꯑꯒ ꯑꯦꯅꯤꯗ ꯕꯦꯝꯃ ꯑꯦꯅꯤ ꯊꯣꯏꯕꯒꯤ ꯀꯥꯗ ꯐꯣꯟ ꯊꯅꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯛꯑꯣ꯫ ꯑꯦꯅꯤ ꯃꯥꯏ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯍꯣꯏꯅꯦꯅꯦ꯫ ꯂꯤꯟꯊꯣꯏꯅ ꯊꯅꯝꯃꯗꯤ ꯅꯥꯎꯇꯣꯝꯕꯩꯗꯔ ꯕꯣꯔꯤꯁꯇꯔ ꯇꯧꯔꯒ ꯉꯥ ꯇꯥꯎꯅꯕꯒꯤ ꯑꯁꯦꯝꯕ ꯈꯔꯒ ꯂꯩꯔꯛꯑꯣ ꯍꯥꯏꯈꯣ, ꯅꯣꯏ ꯃꯥꯃꯣꯗꯤ ꯑꯇꯣꯏꯕꯗꯨ ꯆꯥꯕ ꯌꯥꯔꯣꯏꯕ꯫ ꯑꯦꯅꯤꯅ ꯍꯣꯏꯅꯦꯅꯦ꯫ ꯑꯦꯅꯤ ꯔꯣꯖꯔꯤ ꯀꯥꯗ ꯆꯪꯂꯒ ꯐꯣꯟ ꯂꯩꯕ꯭ꯔꯥ ꯁꯨꯝ ꯊꯤꯔꯛꯄꯗ ꯃꯣꯟ ꯃꯈꯥꯗ ꯐꯣꯟꯁꯨ ꯂꯩꯔꯝꯃꯤ, ꯂꯤꯛꯇꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯦꯅꯤ ꯃꯊꯟꯇ ꯈꯜꯂꯤ, ꯄꯤꯗ꯭ꯔꯖꯥꯠꯂꯥ? ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯤꯛ ꯄꯤꯗ꯭ꯔꯤꯕꯁꯦ? ꯐꯣꯟꯁꯤꯁꯨ ꯃꯌꯥ ꯍꯤꯒꯠꯄꯗ ꯀꯥꯎꯔꯝꯃꯅꯤꯌꯦ, ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ꯫ ꯔꯣꯖꯔ ꯃꯥꯏ ꯀꯥꯗ ꯃꯔꯨꯞ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯤꯒꯠꯄꯗ ꯐꯣꯟꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯈꯤꯕꯅꯤ, ꯀꯥꯎꯗꯅ ꯄꯨꯈꯤꯗ꯭ꯔꯦ꯫ ꯑꯦꯅꯤꯅ ꯅꯥꯎꯇꯣꯝꯕꯗ ꯀꯣꯜ ꯇꯧꯏ꯫ ꯅꯥꯎꯇꯣꯝꯕꯅ ꯆꯦꯅꯤꯌꯥ꯫ ꯑꯦꯅꯤꯅ ꯉꯥ ꯇꯥꯎꯅꯕꯒꯤ ꯑꯁꯦꯝꯕ ꯈꯔꯒ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯍꯣꯏ ꯆꯦ꯫ ꯐꯣꯟ ꯊꯝꯈꯤꯕꯒ ꯅꯥꯎꯇꯣꯝꯕꯅ ꯉꯥ ꯇꯥꯎꯅꯕꯒꯤ ꯂꯩꯔꯛꯑꯣ ꯍꯥꯏꯔꯦ ꯍꯥꯏꯅ ꯇꯝꯃꯤ꯫ ꯔꯣꯖꯔꯅ ꯉꯥ ꯁꯦꯝꯃꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯗꯥ ꯑꯇꯥꯎꯕꯒꯤ KG 2ꯃꯨꯛꯇꯒ ꯁꯦꯝꯕꯤꯌꯣ꯫ ꯅꯨꯄꯥꯗꯨꯅ ꯐꯅꯤ ꯐꯅꯤ꯫ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ꯫ ꯕꯣꯔꯤꯁꯅ ꯅꯨꯄꯤ ꯈꯔ ꯂꯥꯛꯄꯗꯨꯗ ꯂꯛꯅꯩ꯫ ꯑꯣꯏ ꯂꯩꯁꯥꯕꯤ ꯐꯖꯩꯀꯣ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯏꯁꯨ ꯐꯖꯩꯀꯣ꯫ ꯕꯣꯔꯤꯁꯅ ꯑꯗꯨꯏꯗꯤ ꯀꯣꯏꯅꯔꯁꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯇꯜꯂꯤꯆꯣ꯫ ꯃꯌꯥ ꯍꯤꯒꯠꯂꯒ ꯅꯨꯄꯤꯁꯤꯡꯗꯨ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ꯫ ꯔꯣꯖꯔꯅ ꯚꯥꯏ ꯌꯥꯔꯤꯈꯩ ꯅꯨꯄꯤ ꯀꯣꯏꯕꯩ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ꯫ ꯕꯣꯔꯤꯁꯅ ꯆꯠꯊꯣꯛꯑꯦ ꯅꯃꯥꯇꯣꯟ ꯏꯍꯦ, ꯅꯪꯅ ꯈꯨꯗꯤ ꯊꯤꯔꯨꯔꯒ꯫ ꯔꯣꯖꯔꯅ ꯑꯩꯅ ꯋꯥꯕꯁꯦ ꯅꯣꯏ ꯌꯦꯡꯕ ꯉꯝꯕ꯭ꯔꯥ? ꯕꯣꯔꯤꯁꯅ ꯑꯗꯨꯕꯨꯗꯤ ꯉꯝꯗꯦ ꯚꯥꯏ꯫
ꯔꯣꯖꯔꯅ ꯅꯣꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯩꯆꯥꯛꯁꯦ ꯀꯌꯥꯝ ꯋꯥꯔꯝꯅꯤ ꯈꯪꯗꯦ꯫ ꯕꯣꯔꯤꯁꯅ ꯏꯁꯥꯗ ꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯑꯗꯨꯁꯨ ꯆꯩꯅꯥꯗꯣ ꯈꯪꯗ꯭ꯔꯤꯅꯤ꯫ ꯔꯣꯖꯔꯅ ꯆꯩꯅꯥꯁꯦ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ ꯚꯥꯏ, ꯅꯈꯣꯏ ꯑꯃꯠꯇꯗ ꯊꯣꯛꯍꯟꯅꯤꯡꯗꯦ, ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯤ꯫ ꯅꯨꯄꯤꯕꯨꯗꯤ ꯊꯤꯒꯅꯤ, ꯅꯨꯡꯁꯤꯕꯗꯤ ꯊꯝꯂꯔꯣꯏ, ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯇꯤꯛ ꯍꯥꯟꯅ ꯆꯥꯈꯤꯁꯤ, ꯑꯗꯨꯒ ꯂꯧꯗꯧꯕ ꯅꯨꯄꯤꯗꯣ ꯀꯥꯏꯗꯩꯅꯣ ꯐꯖꯅ ꯊꯤꯗꯣꯛꯂꯒ ꯈꯪꯗꯣꯛꯂꯒ ꯂꯧꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯖꯨꯒꯁꯦ ꯖꯨꯛꯇꯥ ꯑꯃꯅꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯗꯨꯅꯕꯨ ꯏꯁꯩꯗ ꯐꯥꯎ ꯖꯨꯒꯁꯦ ꯖꯨꯛꯇꯥ ꯑꯃꯅꯤ, ꯖꯨꯒꯁꯦ ꯖꯨꯛꯇꯥ ꯑꯃꯅꯤ ꯁꯛꯂꯤꯗꯨꯅꯤ꯫ ꯕꯣꯔꯤꯁꯅ ꯁꯨꯝ ꯂꯛꯅꯕꯩ ꯋꯥꯅꯦ ꯚꯥꯏ, ꯀꯣꯏꯅꯤꯡꯕꯗꯤ ꯐꯥꯎꯗ꯭ꯔꯤꯅꯦ, ꯃꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯀꯥꯏꯅꯕꯁꯦ ꯃꯌꯥꯝꯅ ꯋꯥꯏ ꯋꯥꯏ ꯍꯥꯏꯅꯕꯗꯨꯗ ꯀꯤꯖꯔꯕꯅꯦ ꯑꯩꯁꯨ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯩꯒꯤꯅ ꯀꯔꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯄꯤꯡꯀꯤ ꯀꯥꯏꯅꯔꯗꯤ ꯁꯥꯃꯨ ꯃꯈꯣꯡꯗ ꯕꯣꯔꯥ ꯊꯥꯔ ꯐꯝꯃꯨꯅꯤ꯫ ꯕꯣꯔꯤꯁꯅ ꯃꯥꯜꯂꯦ ꯁꯛꯇꯣ ꯐꯝꯗ ꯐꯝꯗꯧꯕ꯫ ꯅꯥꯎꯇꯣꯝꯕꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯅꯤ꯫ ꯉꯥ ꯁꯦꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯏꯅꯥꯎꯁꯥ ꯁꯦꯝꯕ ꯂꯣꯏꯖꯔꯦ꯫ ꯔꯣꯖꯔꯅ ꯍꯣꯏ ꯗꯗꯥ, ꯄꯩꯁꯥ ꯁꯤꯗ ꯂꯩꯖꯔꯦ, ꯚꯥꯏ ꯂꯥꯛꯑꯣ꯫ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯑꯦꯅꯤꯅ ꯅꯥꯎꯇꯣꯝꯕ, ꯕꯣꯔꯤꯁ, ꯅꯣꯏ ꯑꯅꯤ ꯊꯣꯡꯕ ꯍꯧꯔꯝꯃꯣ, ꯀꯩꯀꯥ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ, ꯊꯣꯏꯕ ꯅꯪ ꯑꯝꯇ ꯀꯥꯈꯠꯂꯛꯑꯣ ꯅꯪꯒꯤ ꯀꯥꯗ꯫ ꯔꯣꯖꯔꯅ ꯍꯣꯏ ꯆꯦ, ꯏꯃꯥ ꯉꯥ ꯁꯤꯗ ꯂꯩꯔꯦ, ꯕꯕꯥꯒꯤ ꯍꯤꯗꯥꯛꯀ ꯄꯤꯖꯈ꯭ꯔꯕꯣ? ꯂꯤꯟꯊꯣꯏꯅ ꯄꯤꯖꯔꯦ ꯄꯤꯖꯔꯦ, ꯉꯁꯤꯗꯤ ꯅꯣꯏ ꯕꯕꯥꯁꯦ ꯇꯞꯅ ꯃꯌꯥ ꯀꯥꯊꯣꯔꯛꯏ꯫ ꯔꯣꯖꯔꯅ ꯍꯥ ꯑꯁꯦꯡꯕꯩꯔꯣ? ꯂꯤꯟꯊꯣꯏꯅ ꯔꯣꯖꯔꯅ ꯑꯣ ꯑꯩ ꯆꯦꯆꯦ ꯃꯅꯥꯛꯇ ꯑꯝꯇ ꯀꯥꯎꯈꯤꯒꯦ, ꯚꯥꯏ ꯑꯁꯣꯝ ꯀꯤꯆꯟꯗ ꯊꯣꯡ ꯍꯧꯔꯝꯃꯣ꯫ ꯅꯥꯎꯇꯣꯝꯕꯒ ꯕꯣꯔꯤꯁꯀꯅ ꯍꯣꯏ ꯚꯥꯏ꯫ ꯔꯣꯖꯔ ꯃꯥꯏ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯆꯦ ꯀꯩ ꯂꯩꯔꯒꯦ? ꯑꯦꯅꯤꯅ ꯂꯤꯛꯇꯨ ꯄꯨꯊꯣꯔꯛꯂꯒ ꯊꯣꯏꯕ ꯅꯪ ꯁꯤ ꯄꯤꯗ꯭ꯔꯕꯣ? ꯔꯣꯖꯔꯅ ꯄꯤꯗ꯭ꯔꯦ ꯆꯦ꯫ ꯑꯦꯅꯤꯅ ꯀꯩꯒꯤꯅꯣ, ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯔꯣꯖꯔꯅ ꯆꯦ ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯇꯥꯃꯣꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕ ꯑꯣꯏꯁꯅꯨ ꯈꯜꯂꯒ ꯂꯤꯛꯇꯣ ꯃꯐꯝꯗ ꯁꯤꯟꯅꯗꯕꯅꯤ꯫ ꯑꯦꯅꯤꯅ ꯅꯦꯅꯦꯅ ꯄꯤꯈꯣ ꯍꯥꯏꯔꯒ ꯄꯤꯗ꯭ꯔꯤꯁꯦ ꯁꯥꯎꯔꯣꯏꯗ꯭ꯔꯥ? ꯔꯣꯖꯔꯅ ꯆꯦ ꯁꯥꯎꯔꯣꯏꯗ, ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ, ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯒꯦ, ꯄꯤꯔꯨꯕꯗ ꯑꯗꯨꯅ ꯋꯥ ꯀꯥꯏꯅꯔꯛꯄ ꯌꯥꯏꯌꯦ꯫ ꯑꯦꯅꯤꯅ ꯍꯥꯏꯕꯗꯤ? ꯔꯣꯖꯔ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 6ꯅꯤꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯖꯦꯛ ꯀꯣꯜ ꯇꯧꯔꯛꯏ꯫ ꯔꯣꯖꯔꯅ ꯍꯜꯂꯣ ꯇꯥꯃꯣ ꯚꯥꯏ꯫ ꯖꯦꯛꯅ ꯑꯣꯏ ꯏꯟꯚꯥꯏꯠ ꯄꯤꯔꯛꯇ꯭ꯔꯁꯨ ꯂꯥꯛꯑꯣꯀꯣ, ꯇꯥꯃꯣꯅꯁꯨ ꯍꯥꯏꯕꯅꯤ꯫ ꯔꯣꯖꯔꯅ ꯍꯣꯏ ꯂꯥꯛꯀꯦ, ꯏꯆꯤꯟ ꯏꯅꯥꯎꯗꯕꯨ ꯀꯩꯒꯤ ꯏꯟꯚꯥꯏꯠꯅꯣ, ꯌꯥꯔꯦ ꯇꯧꯔꯛꯇ꯭ꯔꯁꯨ꯫ ꯖꯦꯛꯀ ꯔꯣꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯖꯦꯀꯣꯕ ꯂꯥꯛꯏ꯫ ꯏꯃꯥ ꯏꯃꯥ꯫ ꯃꯦꯝꯆꯥꯅ ꯇꯥꯔꯦ ꯇꯥꯔꯦ꯫ ꯖꯦꯀꯣꯕꯅ ꯁꯤ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯦꯝꯆꯥꯅ ꯏꯁ ꯐꯖꯔꯦꯗ, ꯏꯃꯧꯅ ꯄꯥꯝꯃꯅꯤ, ꯁꯟ ꯀꯌꯥꯅꯣ? ꯖꯦꯀꯣꯕꯅ ꯏꯃꯥ ꯇꯨꯂꯥ 2ꯅꯤ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯁꯟ 9 ꯑꯣꯏꯔꯦꯀꯣ꯫ ꯃꯦꯝꯆꯥꯅ ꯆꯥꯎꯔꯦ, ꯑꯗꯨꯝ ꯑꯣꯏꯔꯝꯃꯅꯤ꯫ ꯖꯦꯛꯅ ꯏꯃꯥ ꯀꯅꯥꯏ ꯂꯤꯛꯅꯣ? ꯃꯦꯝꯆꯥꯅ ꯅꯇꯩꯃꯒꯤꯅꯤ, ꯄꯩꯁꯥ ꯂꯧ ꯍꯥꯏꯁꯨ ꯌꯥꯗꯦ, ꯃꯈꯣꯏꯅ ꯑꯉꯝꯕ ꯃꯆꯥꯒꯤ ꯈꯔ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯔꯛꯏ, ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯏꯃꯨꯡꯅꯤ, ꯑꯩꯈꯣꯏꯁꯨ ꯏꯃꯧꯒꯤ ꯁꯤꯃꯗꯤ ꯁꯥꯕꯤꯕ ꯌꯥꯏꯗꯅ, ꯑꯗꯨꯒꯤ ꯅꯣꯏ ꯇꯥꯃꯣꯗ ꯂꯧꯍꯜꯂꯨꯕꯅꯤ꯫ ꯑꯆꯧꯕ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯕꯣ? ꯖꯦꯀꯣꯕꯅ ꯑꯧ ꯏꯃꯥ ꯍꯥꯏꯈ꯭ꯔꯦ, ꯂꯤꯛꯇꯤ ꯁꯥꯎꯔꯅꯣ ꯑꯩꯅ ꯁꯥꯔꯦ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯦꯝꯆꯥꯅ ꯐꯔꯦ ꯐꯔꯦ, ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯖꯧꯔꯣ, ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯔꯥ ꯅꯣꯡꯉꯥꯜꯂꯒꯔꯥ ꯁꯤꯕꯤꯔꯣ꯫ ꯖꯦꯀꯣꯕꯅ ꯍꯣꯏ ꯏꯃꯥ꯫ ꯖꯦꯛꯅ ꯅꯣꯏ ꯋꯥꯔꯤ ꯇꯥꯔꯤꯉꯩꯗ ꯀꯥꯎꯕꯨ ꯀꯥꯎꯏ, ꯍꯜꯂꯣ ꯔꯣꯖꯔ꯫ ꯔꯣꯖꯔꯅ ꯇꯥꯃꯣ ꯚꯥꯏ ꯇꯥꯏꯌꯦ꯫ ꯖꯦꯛꯅ ꯑꯗꯣ ꯅꯪ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ, ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯊꯤꯅ ꯁꯥꯎꯅꯤꯀꯣ꯫ ꯔꯣꯖꯔꯅ ꯍꯣꯏ ꯂꯥꯛꯀꯦ ꯄ꯭ꯔꯣꯃꯤꯁ꯫ ꯖꯦꯛꯅ ꯐꯔꯦ ꯐꯔꯦ ꯊꯝꯃꯒꯦꯀꯣ꯫ ꯔꯣꯖꯔꯅ ꯔꯣꯖꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯆꯦ ꯂꯤꯛꯁꯦ ꯄꯤꯈꯤꯕ ꯌꯥꯏ, ꯇꯥꯃꯣꯅ ꯃꯃꯥꯗ ꯁꯥꯔꯨꯔꯅꯨ ꯍꯥꯏꯈ꯭ꯔꯦ, ꯃꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯏ ꯍꯥꯏ, ꯁꯤ ꯑꯃꯨꯛ ꯄꯤꯔꯨꯔꯒ ꯈꯪꯂꯛꯄ ꯅꯨꯃꯤꯠꯇ ꯇꯥꯃꯣꯅ ꯋꯥꯔꯧꯔꯣꯏꯗ꯭ꯔꯥ? ꯇꯥꯃꯣ ꯌꯥꯝꯅ ꯐꯩ, ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ, ꯍꯥꯏꯕꯗꯤ ꯃꯩꯔꯤ ꯑꯃꯗꯒꯤ ꯃꯩꯖꯥꯎ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ, ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯂꯣꯏ, ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯆꯦ ꯃꯥꯅ ꯋꯥꯔꯗꯤ ꯑꯩꯁꯨ ꯋꯥꯅꯤ, ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅꯁꯨ ꯄꯦꯟꯒꯅꯤꯌꯦ꯫ ꯑꯦꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯦꯆꯦꯒꯤ ꯊꯣꯏꯕ,
hiram khudimakta ningba sutung thungdribase ipagi karamba papno icham chamba khudol phau ningtamna piba ngamkhidraba phare thamjilo ipasu sumaina sum layu ya ponte nangi punsigi tangloi oidoribi mahaki ngaksamda oina nangi nungsibado sinakho thamjilo Rogerna hoise Roger liktu thamjilamaga makhada kumkhre nungthilgi matamni Jacobna ton thirei Jacobna tona tamo ai changa sinju suriye Jacob kitchen da changai ahal gaidi nungaitre ado lesabi gi chana basa chicken kg kayani yaganya tona lekai gi ga college ki imanabi ga makhoi mapan muktang lakni hari kg kayana yani khangdi channa tamo kg ni pala mapala adum loro durba samayam su laktoi sidi Jacobna kana channa as tamuchagi marup saroi ngaroi myam do Jacobna hai dene masidi hoi ai laurage ataidi keke wale channa yarani keli chana chau samosa loina leire chamcham gumba gula gumba kharaga loge rosilo mapandagi thabana sire da sabana ibema channa ima ngana lao yadro charam daida laine Jacobna as akoi chamgi chin sidia thabana napagi chakti kanana thongdori nabok na pusu seba tomdre abra masidi kaino aingbam tahiro memsana thaba nanglaba thabana hoiche akoi rani du home de lay lage harakpani imongna thongba hawbro memsa nomi hey yam haiko yam hawi thabana nachanu pi sisu jagat ki loina haibani magi haibu isau sidadi pelabani manungdagi channa yare ko wathi ngang biranu iwana I khangdraga noi peladro thabana taisi uredana chinna kaliba ki dum kise ini bokne gi tanjadu da jeksu thorai indomsa thaba nachanu pi se waro mensana haudore amu thabana lam heladi waro atomba nangna thani halibu channa ngasai ke kada marum kon ke koluraga adaida aphau sanu ko sinju subai thangse kyam thawi khangbra yengero jekna hai chingan bi charoi manbia nang erikta nathibong warak bangam daba minai nang leiri phau la kanu hairubra channa hai na thauro jekna na thaura kaina namai du da on thani hausi nanam atombi du chei ani hena ni nungsinari se mamina phau hangatna yenglakte nupi oina poladi diri khori batamo channa ahayo nokto noksaningdra ho ibungo lamhui manba nache wa haigeta sakchu khena bagi matung ina mi khudima wakhal khenai tawthorok khenai gyan tabi ko haijaisa nang na tu dusu kaidono phataba amadi leramni chinkan bi aigisu aphaba matang matam lei haijariba memsana yare da kaidoragya noi ani sibo thabana hai nang mubi ni ne imungda pangang lasu mimang thokanu ne warak taba macha mali ne nangdi kaidobai mingonda ngangluino chan phuk hogalaga thorei makhwanga du melaga iwa oidoriye aigi iwa aigi kushi pharabasi oredia lakpado mathibong mayu do thaktradi yadro horen su laktoi do mathibong mayu thakpa ho mathibong thakpa iwa oidoini na sena jaiba noina thokai lege aina sarokladi tum lai thokluni no engonda yam horokanu memsana hoi icha tombi na haiba chumi sena dongni makhoi gi phanaba haibani yare sinju suido loisaluro pungse khanghoraroi thabana imai pema kibu gijei iche ekhoidi thaina ekhoi mana heitang haibada kalak nitrane hosikan gi chinsidi hare memsana chinja khenare aing asa loina khenare phije jakset khenare thaina ga manararoye jekna kari gi manadaba asiguma nupi se mayan lensida sandara phadongni memsana yare ko atomba mi ngasai degi manamaga thombaga thakpaga leptribani nangsu chagat horuranu jekna ataidi loin lakani erik la oi hai nungai ti oi phone to ko lanjare hai ko natradi aina toba irang do nang yengo
ꯃꯦꯝꯆꯥꯅ ꯅꯣꯏ ꯃꯈꯥ ꯌꯥꯝꯅ ꯇꯥꯕ ꯄꯥꯝꯂꯕ꯭ꯔꯥ? ꯐꯩ ꯐꯩ, ꯅꯣꯏ ꯇꯥꯃꯣ ꯂꯥꯛꯈꯤꯁꯅꯨ, ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯅꯤ꯫ ꯆꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯇꯣꯟꯅ ꯇꯞꯅ ꯁꯥꯎꯅꯒꯅꯨ, ꯊꯛꯇꯅꯕ ꯐꯖꯅ ꯍꯥꯏꯌꯨ꯫ ꯆꯟꯅ ꯏꯅꯝꯃ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕ ꯃꯤꯗꯥ ꯅꯠꯇꯦ ꯃꯤ, ꯖꯥꯇꯥ ꯑꯃꯅꯤ꯫ ꯑꯩꯁꯨ ꯏ ꯀꯥꯔꯛꯇꯅ ꯇꯞꯇꯥꯏ ꯈꯟꯅ ꯊꯣꯛꯄꯅꯤ꯫ ꯑꯍꯤꯡꯒ ꯇꯨꯝꯗꯦ, ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯗ, ꯑꯗꯨꯅꯅꯤ ꯌꯥꯍꯧ ꯊꯦꯡꯉꯤꯁꯤ꯫ ꯖꯦꯀꯣꯕꯁꯨ ꯍꯜꯂꯛꯑꯦ, ꯌꯦꯟ ꯉꯧꯕ ꯈꯣꯠꯄ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯝꯒꯤ ꯃꯤꯈꯩꯁꯨ ꯂꯥꯛꯅꯔꯦ꯫ ꯆꯟꯅ ꯍꯤꯡꯆꯥꯕꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯁꯣꯅꯤꯌꯥꯅ ꯑꯁꯦꯡꯕꯩꯔꯣ? ꯆꯟꯅ ꯑꯁꯦꯡꯕꯩꯅꯦ꯫ ꯇꯣꯟ ꯃꯃꯥꯕꯨ ꯎꯕꯗ ꯏꯃꯥ, ꯁꯨꯅꯤꯇꯥꯅ ꯏꯕꯦꯝꯃ, ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯆꯟꯅ ꯅꯤꯅꯦ, ꯏꯅꯝꯃ ꯀꯞꯄꯤ ꯈꯣꯠꯄꯤ ꯇꯧꯅꯔꯔꯣꯏꯁꯤ꯫ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯃꯥꯒ ꯀꯥꯏꯅꯔꯁꯨ ꯎꯅꯔꯁꯨ ꯁꯨꯡꯀꯞ ꯍꯦꯛ ꯀꯞꯄꯤꯔꯣꯏ꯫ ꯁꯣꯅꯤꯌꯥꯅ ꯍꯧꯔꯛꯂꯅꯤ ꯃꯥꯏ ꯍꯧꯅꯕꯤꯁꯤ꯫ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯦ꯫ ꯄꯤꯡꯀꯤꯅ ꯋꯥꯎ, ꯑꯁꯦꯡꯕꯒ ꯃꯥꯜꯂꯤ ꯚꯥꯏ꯫ ꯇꯣꯟ ꯇꯞꯅ ꯑꯁꯦꯡꯕꯅꯦ ꯚꯥꯏ, ꯇꯥꯃꯣꯅ ꯁꯥꯕꯤꯕꯅꯦ꯫ ꯄꯤꯡꯀꯤ ꯉꯥꯏꯍꯥꯛꯇꯪ ꯃꯪꯂꯒ ꯂꯩ꯫ ꯁꯣꯅꯤꯌꯥꯅ ꯀꯩꯅꯣ ꯃꯪꯂꯤꯗꯨꯅ, ꯄꯥꯝꯃꯤꯔꯣ? ꯄꯤꯡꯀꯤ ꯅꯣꯛꯁꯤꯟꯅꯩ꯫ ꯍꯣꯏ, ꯁꯅꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ꯭ꯔꯣ? ꯃꯌꯥꯝꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯄꯤꯡꯀꯤ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯇꯣꯟꯗ ꯂꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯔꯣꯏꯒꯦ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯔꯣꯖꯔ ꯍꯣꯏꯒꯤ ꯄꯥꯔꯇꯤꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯦꯅꯤꯅ ꯊꯣꯏꯕ, ꯔꯣꯖꯔꯅ ꯆꯦ, ꯑꯦꯅꯤꯅ ꯅꯪ ꯍꯌꯦꯡ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯔꯛꯄꯗꯣ ꯅꯣꯏ ꯏꯕꯥꯏꯅ? ꯔꯣꯖꯔꯅ ꯑꯁ ꯆꯦ, ꯑꯩ ꯇꯜꯂꯤꯗ꯫ ꯑꯦꯅꯤꯅ ꯑꯗꯨꯅꯦ, ꯑꯩꯁꯨ ꯊꯣꯏꯕꯗ ꯍꯪꯈꯤꯒꯦ ꯍꯥꯏꯈꯤꯕꯅꯦ, ꯃꯔꯣꯜꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯣ, ꯂꯥꯛꯅꯤ ꯂꯥꯛꯑꯣꯏꯗꯣ꯫ ꯔꯣꯖꯔꯅ ꯍꯣꯏ ꯆꯦ꯫ ꯑꯦꯅꯤꯅ ꯐꯔꯦ, ꯑꯩꯁꯨ ꯇꯨꯝꯃꯨꯔꯒꯦ, ꯐꯣꯟ ꯇꯧꯈ꯭ꯔꯣꯀꯣ꯫ ꯑꯦꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯣꯖꯔꯅ ꯖꯦꯛꯇ ꯀꯣꯜ ꯇꯧꯔꯛꯏ꯫ ꯖꯦꯛꯅ ꯍꯜꯂꯣ꯫ ꯔꯣꯖꯔꯅ ꯇꯥꯃꯣ ꯚꯥꯏ, ꯑꯩ ꯍꯌꯦꯡ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯕ꯭ꯔꯣ? ꯖꯦꯛꯅ ꯅꯣꯏ ꯆꯦꯗ ꯍꯥꯏꯈꯤꯕꯅꯦ꯫ ꯔꯣꯖꯔꯅ ꯇꯥꯃꯣ ꯚꯥꯏ, ꯁꯥꯎꯅꯨꯀꯣ, ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ꯫ ꯖꯦꯛꯅ ꯀꯩꯒꯤꯅꯣ? ꯔꯣꯖꯔꯅ ꯑꯩ ꯂꯥꯛꯄ ꯇꯜꯂꯦ꯫ ꯖꯦꯛ ꯅꯨꯡꯉꯥꯏꯇꯅ ꯔꯣꯖꯔ, ꯏꯕꯥꯏ ꯋꯥ ꯍꯥꯏꯒꯦ, ꯑꯩꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯁꯦ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯅꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯈꯜꯂꯨ, ꯅꯣꯏ ꯆꯦꯅ ꯁꯤꯗ ꯂꯩꯔꯒ ꯅꯪ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯉꯝꯂꯗ꯭ꯔꯥ? ꯔꯣꯖꯔ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯖꯦꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯧꯈꯤꯕ ꯃꯌꯥꯝꯗꯨ ꯄꯥꯛꯅ ꯀꯥꯎꯕꯗꯤ ꯉꯝꯂꯣꯏ, ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗ꯭ꯔꯕꯗꯤ ꯀꯥꯎꯊꯣꯛꯈꯤꯕ ꯇꯥꯕꯅꯤ꯫ ꯔꯣꯖꯔ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯏꯀꯣꯏ ꯀꯣꯏꯅꯈ꯭ꯔꯗꯤ ꯅꯪ ꯁꯤꯗ ꯂꯥꯛꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯇꯥꯃꯣꯅꯁꯨ ꯅꯪꯕꯨ ꯃꯅꯥꯎꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯔꯣꯖꯔ ꯇꯞꯅ ꯑꯩ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯒꯦ, ꯑꯗꯨꯕꯨ ꯏꯕꯥꯏ, ꯑꯩ ꯃꯉꯣꯟꯗ ꯀꯧꯕꯗꯤ ꯉꯝꯂꯣꯏ, ꯀꯔꯝꯅ ꯉꯝꯒꯅꯤ? ꯋꯥꯔꯧꯕꯗꯤ ꯂꯩꯇꯦ꯫ ꯖꯦꯛꯅ ꯐꯔꯦ, ꯅꯪ ꯂꯥꯛꯇꯤ ꯂꯥꯛꯑꯣ, ꯀꯧꯕ ꯀꯧꯗꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ꯫ ꯅꯣꯏ ꯆꯦ ꯑꯦꯅꯤꯒꯤ ꯈꯜꯂꯒ ꯅꯪ ꯂꯥꯛꯎꯀꯣ꯫ ꯔꯣꯖꯔꯅ ꯍꯣꯏ ꯇꯥꯃꯣ ꯚꯥꯏ, ꯊꯝꯃꯒꯦ꯫ ꯖꯦꯛꯅ ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ ꯊꯝꯃꯣ꯫ ꯁꯣꯝꯗꯅ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯇꯣꯟꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯊꯕꯛ ꯂꯣꯏꯔꯕꯣ? ꯇꯣꯟꯅ ꯂꯣꯏꯔꯦ ꯇꯥꯃꯣ꯫ ꯖꯦꯀꯣꯕꯅ ꯍꯌꯦꯡꯁꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯗꯣ, ꯏꯃꯥꯅ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯍꯥꯏꯅꯦ꯫ ꯇꯣꯟꯅ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯇꯥꯃꯣ꯫ ꯖꯦꯀꯣꯕꯅ ꯐꯔꯦ, ꯑꯩꯁꯨ ꯄꯣꯠ ꯆꯩ ꯂꯩꯗꯧꯕ ꯈꯔ ꯂꯩ, ꯆꯠꯂꯨꯔꯁꯤ꯫ ꯇꯣꯟꯅ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯖꯕꯩ ꯋꯥꯗꯅꯤ, ꯑꯣꯟꯊꯣꯛꯅꯔꯒ ꯇꯨꯝꯃꯤ, ꯋꯥꯔꯤ ꯐꯥꯎ ꯑꯣꯟꯁꯤꯟꯅꯔꯒ ꯁꯥꯟꯅꯗꯦ꯫ ꯖꯦꯀꯣꯕꯅ ꯇꯣꯟ, ꯍꯌꯦꯡꯋꯥꯏ ꯑꯦꯅꯤ ꯂꯥꯛꯂꯒ ꯁꯥꯎꯅꯕ ꯋꯥꯔꯧꯅꯕ ꯇꯧꯅꯨꯀꯣ꯫ ꯇꯣꯟꯅ ꯇꯥꯃꯣ, ꯁꯥꯎꯅꯔꯣꯏꯌꯦ, ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ, ꯏꯃꯥꯅ ꯄꯣꯠ ꯆꯩ ꯁꯨꯅꯕ ꯍꯥꯞꯄꯤꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯥꯞꯄꯤꯔꯤꯕ ꯈꯔꯁꯤꯅ ꯄꯦꯟꯊꯣꯛꯆꯩ꯫ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯁꯥꯕ ꯉꯝꯗꯦ꯫ ꯇꯥꯃꯣꯅ ꯏꯃꯥꯗ ꯂꯤꯛ ꯁꯥꯔꯨꯔꯅꯨ ꯍꯥꯏꯔꯛꯄꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯏꯃꯥ ꯌꯥꯝꯅ ꯀꯞꯄꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯤꯛ ꯁꯥꯔꯛꯑꯣ ꯍꯥꯏꯈ꯭ꯔꯦꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫
ꯖꯦꯀꯣꯕꯅ ꯇꯣꯟ ꯅꯪꯒꯤ ꯂꯤꯛ ꯁꯥꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯣꯏꯅ ꯄꯩꯁꯥ ꯑꯝꯇ ꯂꯧꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯅ ꯏꯃꯧꯒꯤ ꯂꯤꯛ ꯑꯃꯠꯇꯗꯤ ꯁꯥꯕꯤꯁꯤ ꯍꯥꯏꯕꯒꯤ ꯁꯥꯈꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯏꯃꯥ ꯀꯞꯄꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯏ ꯇꯣꯟ ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯦ ꯑꯩꯅ ꯅꯪꯒꯤ ꯀꯩꯝꯇ ꯋꯥꯠꯍꯜꯂꯣꯏ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯅꯠꯇꯦ ꯑꯦꯅꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯐꯅ ꯅꯨꯡꯁꯤꯅꯔꯁꯨ ꯍꯌꯦꯡ ꯈꯤꯇꯪꯗ ꯅꯪꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯛꯀꯅꯤ ꯃꯗꯨ ꯑꯩ ꯎꯕ ꯉꯝꯃꯤ ꯇꯣꯟꯅ ꯇꯥꯃꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯝꯂꯕ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯕ ꯈꯪꯂꯝꯂꯕ ꯑꯩ ꯁꯤ ꯌꯧꯅ ꯋꯥꯔꯝꯂꯣꯏ ꯖꯦꯀꯣꯕꯅ ꯇꯤꯅꯦꯖ ꯃꯇꯝ ꯍꯥꯏꯁꯤꯗꯤ ꯅꯪ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯂꯣꯏꯅ ꯉꯥꯎꯕ ꯂꯥꯡꯕ ꯄꯥꯝꯕꯅꯤ ꯑꯩꯁꯨ ꯂꯥꯡꯉꯛꯏ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯋꯥꯕꯗꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯛꯏ ꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯔꯤꯁꯨ ꯀꯜꯂꯛꯄ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏꯌꯦ ꯑꯗꯨꯅ ꯑꯩ ꯑꯦꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯜꯂꯛꯄ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ ꯖꯦꯀꯣꯕꯅ ꯑꯦꯅꯤ ꯑꯐꯕ ꯑꯉꯥꯡꯅꯤ ꯏꯪ ꯇꯞꯄꯤ ꯒ꯭ꯌꯥꯟꯁꯨ ꯑꯗꯨꯝ ꯇꯥꯔꯝꯅꯤ ꯄꯩꯁా ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯨꯛꯄ ꯈꯣꯠꯄ ꯀꯔꯤꯁꯨ ꯂꯩꯔꯝꯃꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯣꯏ ꯑꯅꯤꯃꯛ ꯏꯃꯥꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯀꯅꯤ ꯈꯦꯠꯅꯕ ꯂꯩꯔꯣꯏ ꯇꯣꯟꯅ ꯏꯃꯥꯕꯨ ꯑꯩꯒꯤ ꯏꯅꯦꯝ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ ꯇꯥꯃꯣ ꯏꯃꯥꯒꯤ ꯃꯐꯝꯗ ꯈꯦꯠꯅꯕ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯊꯥꯖꯩ ꯖꯦꯀꯣꯕꯅ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯈꯠꯄꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯈꯪꯂꯛꯀꯅꯤ ꯐꯔꯦ ꯄꯣꯊꯥꯔꯁꯤ ꯇꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯅꯤꯗꯨꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ